Moreda Landenakraba Mioi Singi Yum Chidoglaga Zinga Huralamba Mioi Ani Phare May Ahum Lisingani Kulumdoida Tengnopal District More Town Su Kanglu Mastel Gitam Tiraba Lan Yokshilaktuna Mapamachita Laiba Mitagi Yum Kai Dukan Hotel Amadi Kaitilna Tingba Pakak Nana Mai Tadok Padagi Landenakraba Mioi Singi Mai Chak Haudaba Yum Singbu Sidoglaga Matakda Kupa Jingar Sing Huralambani Haiba Mioi Ani Ngasi Security Force na Phare Haidi Faraba Mioi Sing Adu More Town Gi Mumpi Kuldagi Kaimilen Lupo Sahi Kuntrataru Amasung More Ward number 9 Langki Soidagi Boypu Gangte Sahi Nimpu Kawi Makoi Anina Mi Lainadraba Yum Chidoglaga Zinga Huralambadagi BSF ki team amana Haktengna na Fagat Kibani Makoi gi Matakta Logyo Iba Tabating Lakwanaba More Police Station da Kushinakre Haidi Gelmol Biles da Kuki gi Bunker Sing Security Forcing na Thugaikhre Haidi Ibudau Tangjing Kubamda Yaukre, Hauzik Ibudau Bukurum Zabagi Lagi Toram to Loisinkre Haidi. Mitai Popi Kanglaipa Imana Yaifare, Iraita Mayam to support Dominasi Yaifare. Amisana Manipur Irang Loide Haidi Basimasin Tibani Athouba, Manipur the Toklibasahi and Fajilaglaba Irang Asiloisinkre, Manipur the Intapa Jidagle High Union Home Minister Amisana Parliament Amadi, Parliament ki Wangma the Fondo Kiba Wafamasi Masin Tibani Haina. Kokomi ki convener Koraidam Athawana Fongduragli. Wapamasinga Kumbom Bazarda Kokomi Amadi Imphal West Sporting Club Anina Puna Sinduna Pangthokkiba Manipur gi Irang asigi waris in Purakpa Yaba Tabak Amata India Lengang na Tawdana Laidiba Asida Miyangi Oiba Chapchaba Pireb Amal Lominana Bapandamda Miyangi Wakal Taminabagi Mifamda Paumi Singna Hangba Wahangi Paukumpida Duna Fongdokhibani Mahangna Makata na hai Manipurda Hodik no may kapa leble hai duna Manipur gi Irang asi loide hai biyaroi National Highway Singda Mitay Singna ngasi pauba maning tam na chat pangamdri Mitay gi Laifam Singda maning tam na Lai Khurma chat pangamdri Asi kumba fibam asida Puruki Irang loide hai na Union Home Minister na mataw karam na hai ribano Irang loide hai duna India lenga ki Lusingba Singna Maru oina Home Minister na Tatana India Amadi Malengi Miyam da Minam Duna Lady, Housing no may kapal leb libasisu kanana karigidamak leb halibano haibasi Miyam Puna Kamina Bamatoktai, Ngasi Pangthok liba mifamasi, Pangthok Tringagi Mamangda Manipurgi Mapam Amada Lady ba, local body sing Amadi Mayra Paibi Lusing Basting Una Duna Mifam Pangthok Palekre, Makata Tarakpo ina Lekai Gilusing Basting Yauba Miyangi Mifam Sing Pangthok Pa Haurakpani, Asumna Irang Asigi, Nungdale riba wari sing Miyam Puna Kamina Rabamatungda Miyangi Oiba Chapchaba Pirep Mama, Laumina Gadaban Haina Fongdoki. Jing Amadi Tamdagi Lakpa Miyo Lising Kayana Sarugyaduna, Athouba Singgi Ningsing Numit Pangthokkhre. Ing Kumda Lising Amagas Chamapan, Marpunitoigi April Tara Humdoida Imphal West District Kodompokpida Indian Army ga Khutongna Bagi Thaudokta, Laikhidraba RPF PLA gi Athouba Miyo Mapan gi Mafamda, Ikai Kumnaba Utuna Sahi Kudingi Leptana Pangthoktuna Lakpa, April Tara Humdoi Athouba Singgi Ningsing Numit, Thangmaiban Chairau Tingda Laiba Athouba Singgi Kubamda, Sing Amadi Tamdagi Lakpa Miyo Chakayana Sarugyaduna, Haikat Laikat Tambagi Thauram Pangthokkhre. Family Committee for Organization 13 April na sinduna Pangthokkiba Thauram adu Arang Ayu Angan Badagi Nat Kyoiba Saihau Isai Saktuna Amadi Huwen Lalon Thangta Association gi Mahiroi Singna Athouba Singgi Mafamda Guard of Honor Piduna Haudoki Ngarang Athouba Singgi Mafamda Haikat Laikat Tambagi Thauram aduda Pamdaba Thaudok Sing Thoktanaba Imphal West District Police Amadi Nupi Police Personnel Sing Yauna Jingthak Amadi Singkhada Akan Mamongda Ngaksinbagi Thabak Chathaki Haikat Laikat Tamgadoriba Chairau Singgi Athouba Singgi Khubam Amadi Mafam Kayada Indian Red Cross Society Voluntary Help Unit Committee RIMS Amadi Atay Lenai Miyo Kayana Ambulance Servicing Sizinaduna Chauna Mateng Pangbiki Haidi Handakta Parliament BJP-led government na bill oina puthoklaba matungda leibak asigi President ayaba piduna Act on Kraba Work Amendment Act 2025 asibu Dr. K.H. Ratan Kumar former Minister of Mayang Imphal East-na yaningdaba fongdokhre haidi Manipur gi hanagi State Minister N. Biren Singha gi Facebook post age de lokhachage nungshiraba miyam da chairau bagi yaifa paudel pijari. Let us all celebrate this auspicious occasion with prayer for unity and peace. Muslim MLA ahungi fire miyang khangna laukthokadabani Work Amendment Act 2025 gi matangda Muslim MLA ahungi fire miyam da khangna laukthokadabani haina Minority Student Association MSA gi President PH Ijut Ahamana fongdoragli wafam asi
Minority Student Association MSA, All Manipur Muslim Student Organization, amadi Paubitek Development Forum PDF Loop Ahumna Wak Amendment Act 2025 ki matang da sinduna Paubitek lamkhaidagi Paubitek Makak Kangdaibung Lampak Power Rally Setki Hairiba Rally asigi matang da Izud Ahmad na makataraduna Parliament da pass tawkraba matung Indian President na ayaba pibadagi ek on karba Wak Amendment Act aste Muslim sing na kaidungng da yaba ngamloy ek asi handoktiba phawa Manipur da leiriba Muslim sing siba kidana makataba khongdang kayama lepa leitana sangching kigani loinana hairiba tamthiraba ek asigi matang da leiriba Muslim MLA ahumna so thamkiba ek asigi sapchaba warep mama miyam da laukthoknaba hairi